India Sinba Thungna Kargil Vijay Diwas Pangthokhre. Amana amada maral sinabagi mahut mateng pangnaduna mahosagi fibamda hanjin hannaba hotnaminasi haina Power Minister Biswajitna Phongdokhre. India Sinba Thungna Pangthokpa kunmanga suba Kargil Vijay Diwas Manipur dasu lengakna sinduna Pangthokhre. Thauram asi tongan-tonganba district singdasu district administration na sinduna pangthoknaki. Mapungoiba thauram lengakna sinduna ahanba Manipur Rifles ki banquet hall da pangthokhi. Thauram adugi athoiba mithung oikiba Power Minister Biswajitna haikibada uniform personnel singna Manipur gi irangna awaba nanglaba miyoi lising kaya safagadaba mafamda thangdokpada achouba thodang lawki. Tungi mirol gi damak ima laibak pu ngak senduna thamlamba haibasi mipum khudingmaki constitution na piba hakni. Amana amada maral sinaba toktuna mateng pangnaduna mahosagi fibamda hanjin hannaba hotnagadabani haiki. India pumbada thauram asi chahi khudingi July 16 ta pangthokli. Pakistan gi masing yamlaba forcingna Kargil da landarakhiba adubu maithiba pikiba numit puning singduna thauram asi pangthokpani. Kumsing Inglising amaga chamapan maudra mapanda India gi ngamkhai manung oiriba Kargil da Pakistan lanmi singna changsillaktuna khudum chanchillakpadagi thauna faraba lanmi singna mama laibaki damak kathokpaga loinana maithiba pikhi. Makhoina kathokiba adubu ikai khumnafam thoi haiki. Mahakna makhatana haikibada maraibak nungshiba haibasi mipum khudingmakta leigadabani. Loinana masana masabu atopasingdagi ngakthoksagadabani. Indian Air Force na lanfam aduda achouba thodang lawki. India gi tongan-tonganba mafamsingda thauram asi chinglemna pangthoknari. State asigi oinasu lanmi singna lawkiba thodang adu ningsingfam thoi. Manipur lengaki Minister, MLA, Chief Secretary, Security Advisor, DGP amadi lengaki makok thongba official singsu saruk yaki. Amaromda Bharatiya Janata Party BJP Manipur Pradesh na sinduna Imphal gi Nitai Pachuthekta leiba Thambal Sanglenda Kargil Vijay Diwas ki thauramsu pangthokre haina party asigi State General Secretary L Devenna khui tawduna thadorakpa cherol amana hairi. Cherol aduna makha tarduna hai Bharat ki sovereignty and territorial integrity bu singna duna Pakistan gi force amadi militant singna chatharakba lanfamda thauna fana India gi security singna thengna duna India gi leimaidagi takthokiba numit English Singamaga chamapan maudraga mapangi July 16 kunmangarak suba ningsing thoram oina pangthok libani. Thoram aduda party asigi state vice president N Nimbasna thoram mapu oiki. Tha ahum hena soknakiba lanfam aduda thawaina pontha pikraba Bharat ki thauna faraba jawan singi mafamda ikai khumnaba utki. Loinana Bharat kannaba jawan sing aduna lawkiba thodang adu ningsingki. Thoram asi BJP gi district level office kharadasu pangthokhi hairi.